Turkey Syria ki Yuha Habada Sibagi masing lising kul Hellaba Yai Laiva kayana rescue medical team atay supply ki thabak ang khatkhre. Turkey da kan ba Yuha ki ba thogdokta siba mi gi masing lising kun gi mathakte hengalakpa yai haina World Health Organization na checksin na hai re. Tongan ba source matungin na news agency sing na phongdorok pa matungin na UNICEF na suning thawka ba numita Turkey amade Syria da kan ba Yuha ki baduna yum kay lising kaya mangan khre hai re. Khamtheng na ingbagi mathakta untasin ba maram sina mayum laifam laitaba imung kaya awaba mayong na re. Ningthawka bagi akan ba Yuha khraba matungda Turkey gi Malatyada Richter scale da 5.9 yauna laibak ni khibagi thogdok anirak laibak pokpa numita thoki basi tharaga Richter scale da 7.8 7.6 6.0 amade 5.9 yauna Yuha khre haina agency gi pausing da hai re maraksida India na Yuha bagi awaba mayong na riba Turkey da awateng bangi polam sing yauna NDRF team Turkey da thungduna mi kan ba made thibagi thabak sa thaba yaw khre hai re team adu da train dog squads medical supply drilling machine aduga atay khusu khulai kaya su yaw re agency gi pau matungin na military plane na Yuha Habada soklabam yoising Istanbul da laiba Ataturk airport ta hondorok lihay maraksida lal nang laba Syria na United Nations aduga member states sing da rescue tauba health service saidangpham yaw na chinja ki mateng pangbinaba hai re haujek atek akai marakta phumjinduna lairiba miyoi hingli haina ngasi numijung baduwaida sanli yurfage Turkish city da laiba sahi kunlom surabi mahiro yamana haibada mahaki marup ama phone da wari sana yadubo mahak masaya na sonthare paukhum pirak pada wari haina phongdo I hai re malem gi laibak ayambana Yuha Habada sathina soklaba Turkey amadi Syria da tengbang pinabagi thabak sinakre laibak kaya gi lusingba singna awaba phongdok pagi paujel Yuha Habana sogalaba laibak asigi lusingba singda thana re Leikhidraba BDF and Premananda ge Loinabida Lupa Lakh ani gi Senpham Piduna Imung Manungi Awabada Mateng Pangkhre ngasi SP Thobal Yogesandra Haubizam IPS yauna district headquarter gi officer sing BDF Welfare Association Thobal gi thomi sing yauna Leikhidraba BDF and Premananda gi Loinabe Ningombam Ongbe Romita Debe Thobal Okramaning Laikai da laiba masagi mayum da chatuna Lupa Lakh ani gi Senpham Piduna Imung Manungi Awabada Mateng Pangkhre Makata na association na SP Thobal ge supervision makada pangba yaba mateng su panggani haina Thobal District BDF Welfare Association ge Joint Secretary Konsam Bikram Singha gi cherola man hai re cherola sina makatari bade haukiba January kun mathoi gi ahing mamaida Chandel District na konba Chakpi Karong Police Station gi manung chana leiba Faisi village da popi yan bachat pada uron top haina khangnaba singda mayam tumpham dage mafam khangdana mangkhiba dagi thiba khangdana lerakpa BDF and Premananda Singha chahi kunthra ka taret apokpa and Dina Singh Thobal Okram maning laikai da leiba mahak mamang tha kulhumdoi ge numidang pung taruk khara helakpa adwaida mahak puthi basat khiba Thobal amadi Chandel District Police amade BDF personnel singna yamna wana honaduna thibada Lebanon haina khangnaba Hill Range amada asi bhaksang oina thengnaduna phangba ngamkhibane state government na initiative lobiduna DGP ge instruction makada district SP Thobal amasung Chandel na yamna chawna thodang lobiduna BDF Premananda phangnaba thikiba masibusu BDF Association Thobal na state government amasung district SP singbu thagat pa phongdorok le world class railway station oina Semgatkadaba station singi manungda Imphal Yaore techno economic feasibility studies athaba hokre Amrit Bharat station scheme gi makhada awangnong poki state singda punna world class railway station yangkai gamapan semganaba railway ministry na union budget ta khanaba senpham hapkhibaga loinana Imphal railway station yaukre North East Frontier Railway gi makhada Semgatkadoriba railway station sing asigi manungda Imphal yauna station mapal ge techno economic feasibility study haukre Northern Frontier Railway gi official amana phongdorok pa matungin na Jiribam Imphal new line project kidamak handaki budget asida lupa kote chanipan earmark tawre Dimapur Kohima new line project kidamak lupa kote lising magachama budget asida earmark tawre Manipur gi education system athubada Command and Control Center amana monitor tawraga nei Manipur su Gujarat ki matawgumna state asigi education system Command amasung Control Center ama linglaga monitor tawbagi thabak athubadagi hawallagani haina
Education Minister T.S. Basanta Kumar na haide wafam asing ngahan None District ki nauna saba District Institute of Education and Training dait ki anok building sanggabagi thauramda phongdokhibane Manipur da haukiba chahida second hand gari lising mari ga chani hompugani thoi register tawkhe kumja lising ani kun mathoi kun gani thoi khakta da gari lising kunthra gani pan chahum ga kunthra ga taruk hengat khe India da han boina Manipur da no bu sek makhalane sakta ba hore Manipur si usek singi oina khwaidagi nungai mafam ama oire report usek makhalani adude Rufous wing buzzard amade grey eye bulbul ne aroi bada tabi ri bapum namak po thagat jare